Hauzik numiyong pung baro takib galoina story collection gi maikai degi ikono na kurumjari ji akanaba paw maru paw matang matang pijari miyagi mifamda khongjang hena kansin na ware blaukhre Manipur masum ahum thongna khathubai bi wafum ama athu matamda thorakpa yana lei press ki fidram da ikai kumna fam thoi director Charanjit bitai kuki irang haukhibagi nomining singduna thorom sing pangthona khre Kamru nusinadana buhona basing India government sab chap pakon pigadabani yapo manakta bom am pokai kre nisala lombagi network hena chak thorak paga loinana security achoba singna bo oiri housing makha taba paum chugaina bijari mitei amasung kuki gi irang haukiba numi ing lisingani sumna kolum dogi me ogum ningsing laduna ngasi Manipur amasung Manipur gi mapana tonga tonga ma thorom kya pangtona kre for Federation of Civil Organization Manipur na sinduna bridging disaster for share future haiba timda ahum suba thar me ahum mari ningsing numit ki thoram JN Manipur Dance Academy Imphal auditorium da supang thoki thoram adu da foki acting president PM Yaima Singha Saha UMO gi president M Sorojini Laima Manipur kai tel nupiru maruki general secretary L Memna premier member sing oiki thorom adu da BM Yaima Sana haiki ngasi gi thorom ase lisingani sumna kolum doigi me ahum de thingna ki irang asina mayam de thingnari ba awaba sing ase karam na kohal sige haibagi matang na khana nei na bani ngasi khana nei na basida akhang ahi sing thamamba wafam sing ase tasil laga karam na thabak onthok laga ing tapala kani haibasina changsiliba khana nei na bani mamang da masida ing tapak purak laga dra haina khajaru rabani adubu hena sati mo on da moru oiba tonglawi gi thodok ta bigriba anga ani lekidaba thodok du mi ahum amasu lekidaba madi jingi mi samsingna halakpagi thodok sing asina ing tapat khaira pagi phibam da mayoknari mana haiki ing chori singoga kolum doi gi me ahum dei thorakib irang asi popular government ama lagla matam dadi ing tapa halak tu na miyam asi ing tamna leiba phangadra haina khalamba adu popular government laglaga sukuki terrorist signal leptan jathara pathong sinam yamna piriba awaba sing ase karamna kohangani madi miyanga khanaduna center am state nga ki mana kongi yohannaba khanani nabaga thoramni su suspension of operation tongnaduna leiba kuki khulai paiba singa center amasung state lengana yachal lakpa ngamdana leiri makhoibu sugi ground rule gi manung da central government na phajin duna thamlaga miyam da awa piri ba se lehendana bhona ba ba se central amasung state lenga ki mathoni aina BM yai masana phongdokhi ngasi gi thorom adu da lisingani ga sumna kolum do gi mi ahum dai pa thorakhi ba iranga thoro leikhi da basing gi mafam da mini ani tumya leptun awa phongdokhi thorom adu gi independent researcher Dr. Puyam Rakesh amasung kom tribe organization gi Beli Manipur gi president M Haupu kom na resource person sing oina wangang ki hauji makhata pau pijari athoba singi ningsing khubam sengkat pada loop ani sel kontrak pam kendra gi sindona ngasi yumnang pachau jinda Manipur gi irang asi buthawai kat khraba athoba singi mafam da ikai kumna bu utpa oina aika lakat tamagi thoro ama pangthokre Thromda anisel kontrak pam kendra gi toijam somor in hai thoriba lana si leikhidraba amadi ngasi paw thiba khangnan lairli basing lanai tahan ba yaroi pasigi nokta layang akhanba thorang rakhat kadabani ing solising maga kulum doi gi me ahum dai kuki na ko tero singna bitai da landa ba horok padi kuki thengna bada abadi makoi gi pha duna har ki bigi nattaba makoi gi saru machet pha ma phawa phangdana langna lanjin kari amata khangdana mangkhra mi oi singa se isam samna leikidabani haiba loba yaroi lengana misam miyang ngak pangam dabadagi isa irom dom ngaksana bhona bada lekhidraba singa sigi lengang na topam thokba khudi mamatik san topam thoi lan asida maram oiraga hauju fawba mari mat makhong khangdana mangkraba miyoi singda dek certificate fawba chahi tariki matungda pigani haiduna lengang na leithokpa si angakpa fawi cabinet mi ama phamlaga khudakta mifam thokpa death certificate piba yabadu panthadun leiriba se lenga ki makhal yaudaba thoksel ni haina su makha taki ing solisingani ga kulumdo gi mi ahum da puwari gi amamba tangkak puning singla duna mikap thokpa numit ki thoromasi dat
बेटर या स्कूल की सिंदुना न्यू थुंबुंगथोंग कम्युनिटी हॉल दा पांगथोखरे ꯏꯪ ꯁꯣꯛ 1990ꯒꯤ ꯃꯦ 3ꯗ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯦꯇꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯅꯤꯡꯉꯣꯝꯕꯝ ꯁꯅꯥꯊꯣꯏ ꯃꯩꯇꯩꯅ ꯍꯥꯏ ꯏꯪ ꯁꯣꯛ 1990ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯕꯦꯇꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄꯤꯅꯤꯡꯕ ꯄꯥꯎꯖꯦꯜꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯁꯤ, ꯑꯃꯨꯛꯇꯪ ꯂꯤꯡꯖꯦꯜ ꯃꯥꯟꯅꯈꯤꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯀꯟꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯂꯩꯔꯕꯗꯤ ꯐꯪꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯅ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯅꯥꯊꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯁ ꯅꯟꯗꯀꯤꯁꯣꯔ ꯁꯔꯃ, ꯑꯦꯜ ꯁꯤꯕꯥꯅꯟꯗ ꯁꯔꯃ, ꯑꯦꯜ ꯕꯤꯁꯣꯔꯨꯞ ꯁꯔꯃ, ꯃꯣꯏꯔꯥꯡꯈꯣꯝ ꯀꯕꯨꯏ ꯈꯨꯜꯒꯤ ꯏꯃꯥ ꯁꯅꯥ, ATGS ꯀꯨꯏꯒꯤ MP ꯕꯣꯕꯤ ꯃꯉꯥꯡ, ST ꯋꯥꯡꯈꯩ ꯌꯨꯅꯤꯠꯀꯤ ꯀꯃꯥꯟꯗꯔ ꯂꯥꯡꯒꯣꯏ ꯃꯩꯇꯩ, STDN ꯀꯨꯏꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯒꯤ ꯀꯃꯥꯟꯗꯔ Y ꯕꯣꯕꯣꯏꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯉꯝꯈꯩ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ST ꯌꯨꯅꯤꯠ 13 ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡ ꯉꯁꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 13ꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯡꯄꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯏꯔꯝꯐꯝ ꯊꯣꯡꯈꯥꯡꯗ ꯂꯩꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯝꯃꯤꯇꯤꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ SC ꯌꯨꯅꯤꯠ 13ꯒꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯟꯕ ꯂꯣꯝꯅ ꯁꯤꯟꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯒ ꯇꯤꯟꯁꯤꯟꯅꯔꯛꯈꯤꯕ ꯅꯨꯃꯤꯠ ꯃꯦ 3, 2019ꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯣꯟꯊꯧꯖꯝ ꯃꯈꯥ ꯁꯥꯕꯜ ꯂꯩꯀꯥꯏ ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯍꯧꯗꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯤꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯁꯇꯤꯁ ꯀꯝꯃꯤꯇꯤꯒꯤ ꯆꯤꯌꯥꯔꯃꯦꯟ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯈꯨꯟꯗꯥꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯋꯥꯈꯜꯂꯣꯟꯒ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯁꯕꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯋꯥꯅ ꯁꯦꯝꯂꯝꯕ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯁꯦꯄꯔꯦꯠ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯪꯅꯤꯡꯉꯤ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯧꯒꯠꯂꯤꯕ꯭ꯔꯥ? ꯁꯦꯄꯔꯦꯠ ꯗꯦ ꯍꯥꯏꯕ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯇꯕ ꯊꯧꯔꯝꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯌꯣꯛꯈꯠꯂꯤꯕ꯭ꯔꯥ? ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯈꯜ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯍꯟꯕ ꯐꯒꯅꯤ ꯍꯥꯏꯅ ꯖꯣꯏꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯄꯥꯝꯆꯥ ꯌꯥꯗꯨꯃꯅꯤ, ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯨꯖꯥꯇꯥ, ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯤꯌꯟ ꯏꯝꯐꯥꯜ ꯖꯣꯟꯒꯤ ꯆꯤꯌꯥꯔꯃꯦꯟ ꯗꯥꯛꯇꯔ L ꯐꯥꯎꯃꯩ, ꯖꯦꯝ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯏꯝꯄꯨꯏ ꯅꯥꯒꯥ ꯌꯨꯅꯤꯠꯀꯤ ꯀꯟꯚꯦꯅꯔ ꯃꯦꯔꯥꯖꯥꯎ ꯏꯟꯐꯥ ꯏꯃꯨꯡꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ KS ꯆꯟꯗ꯭ꯔꯃꯅꯤ ꯈꯨꯃꯟꯆꯥ ꯑꯃꯁꯨꯡ ꯄꯥꯟꯗꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ S ꯔꯣꯖꯦꯟ ꯃꯩꯇꯩꯅ ꯄ꯭ꯔꯤꯃꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ, ꯑꯁꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯌꯨꯊ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯖꯟꯇꯔ ꯃꯟꯇꯔ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯏ ꯑꯃꯁꯨꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯏꯪ ꯁꯣꯛ 1990ꯒꯤ ꯃꯦ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯈꯤꯕ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄ ꯏꯔꯣꯏꯅꯅ ꯊꯥꯔꯗ ꯗꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯝꯃꯤꯇꯤꯅ ꯕꯦꯅꯔ ꯃꯈꯥꯗ ꯈꯣꯡꯖꯪ ꯑꯗꯨ ꯆꯠꯁꯤꯟꯈꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯗꯤꯜꯂꯤ ꯃꯥꯔꯁꯥꯠ, ꯃꯅꯤꯄꯨꯔ ꯏꯅꯣꯚꯦꯇꯤꯚ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯗꯤꯜꯂꯤ ꯃꯌꯣꯠ, ꯌꯨꯅꯥꯏꯇꯦꯗ ꯀꯛꯆꯤꯡ ꯁ꯭ꯇꯨꯗꯦꯟꯠ, ꯃꯅꯤꯀꯥꯁ, DMP, ꯃꯅꯤꯄꯨꯔ ꯅꯤꯉꯣꯂꯁ, ꯌꯨꯅꯥꯏꯇꯦꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯏꯟꯇꯔꯁꯤꯇꯤꯚ ꯅꯨꯄꯤ ꯂꯤꯛꯂꯝ ꯉꯥꯛꯄ, ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤ, ꯗꯤꯜꯂꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤ, ꯗꯦꯃꯥꯁ, ꯋꯥꯔꯜꯗ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ, ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯃꯩꯇꯩ ꯂꯨꯞꯀꯤ ꯑꯄꯨꯟꯕ ꯗꯤꯜꯂꯤ ꯑꯃꯁꯨꯡ ꯗꯤꯜꯂꯤ ꯃꯤꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ DMCCꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯆꯦꯔꯣꯜ ꯑꯃꯗ ꯏꯪ ꯁꯣꯛ 1990ꯒꯤ ꯃꯦ 3ꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ
ꯏꯀꯧ ꯃꯣꯔꯦ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈꯤ꯫ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯃꯤꯁꯇꯔ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯈꯤꯗꯦ, ꯂꯣꯏꯅꯅ ꯃꯤꯇꯩꯕꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯁꯥꯅ ꯍꯣꯠꯅꯖꯈꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12ꯒꯤ ꯄꯥꯎ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫